Malemgi mafam kayada World Head Injury Awareness Day Inglisingani kun mangagi rally pangthok nabagum ngasi Manipur dasu Traffic Control Police Wing Imphal West Caesar Hospitals and Research Institute team Chamaga marifutara mga BPM na punna khudsam naduna kanglagi nong chupthong mamangdagi Caesar Hospital fawba mini marathon chenduna World Head Injury Awareness Day Inglisingani kun mangagi thoram pangthokre World Head Injury Awareness Day Inglisingani kun mangagi mini marathon aduda mioi chamaga yankairom hena saruk yakhi thoram aduda saruk yakhiba Caesar Hospital gi Managing Director Dr. Palin Kundong bamna fongdokhibada ngasi pangthokliba mini marathon asina head injury asi ngakthok pangami adubu injury asi maruoina chada humfudi road accident da oigali chada nimfuna awangbadagi tarakpana chingba kayada thokalli adubu aikoi isana checksina protocol ngakna tawrabadi khudong thiba nangadabadagi ngakthok pangamgani India gi oina chahi amada severe head injury Lakh tara gumba thui masigi manungda Lakh amadi Adumak Sibagi Chang Wang-E amadi inkhalakliba chahi kundagi chahi nimfu fawbagi manungda leiba nahasingda thokali masina imung manungda khudong chadaba nungaitaba Adumak pokhali maramaduna miam puna wakhal taminanaba awareness pibagi khongchet assisted pani haiki Hariba head injury si masi ngakthokpa yai habase masini koina ngasi pauje ji puraga sasapisi maroina helmet uppa lagi khongu sanja kai driving ga drinking ga punjan da ba tonga ba mayam koi traffic ni su hai ni koina su ni awareness puja dani se construction tawo tam da kai karim ta helmet utte bakha da nung tar kai kholok na daga pathak dai tar tam da phang da belt pharaga hoi toraga karatana ba khola ba hai ni jerne apim ta pangtuk da duna sigo posing haidana thokpa pai thengnare koi da porakpa yamna nuwaitaba phone ga kani he june bisi aduna singa thoksi mayam asigi awareness PBO can be prevented aduni koi marun pinning